ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯆꯥꯎꯔꯦꯜ꯫ ꯑꯉꯟꯕ ꯑꯌꯨꯛꯇꯣ ꯊꯥꯒꯣꯏ ꯍꯪꯒꯥꯝ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯀꯥꯔꯛꯏ꯫ ꯊꯥꯒꯣꯏ ꯑꯃꯗꯤ ꯆꯥꯎꯔꯦꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯁꯅꯥ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯟ ꯋꯥꯖꯥꯎ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯅꯤ꯫ ꯐꯥꯒꯤ ꯖꯣꯒꯥꯏ ꯀꯌꯥ ꯇꯧꯖꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯕꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯊꯥꯒꯣꯏ: ꯑꯩꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯨ ꯅꯣꯝꯂꯤꯕ ꯃꯌꯥꯝꯁꯦ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏ ꯐꯥꯎ ꯌꯦꯡ ꯉꯝꯃꯝꯃꯔꯣꯏꯌꯦ꯫ ꯅꯨꯡꯇꯤꯒꯤ ꯎꯃꯟꯗꯅ ꯄꯦꯜꯂꯝꯃꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅꯗꯤꯅꯦ ꯁꯤꯡꯊꯥꯕꯤꯕꯒ ꯅꯠꯄꯣꯠꯇꯦ꯫ ꯊꯥꯒꯣꯏ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯂꯥꯡꯂꯤ ꯊꯥꯒꯣꯏ ꯏꯁꯧ ꯃꯇꯦꯛ ꯃꯇꯦꯛ꯫ ꯍꯩ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯂꯩꯁꯅꯥ! ꯀꯌꯥ ꯀꯨꯏꯔꯒꯦ ꯅꯣꯏꯕꯣ? ꯅꯃꯥꯟꯅꯕꯗꯤ ꯋꯥꯇꯣꯜ ꯎꯇꯣꯜ ꯂꯣꯝꯅꯈ꯭ꯔꯦ꯫ ꯅꯪ ꯀꯔꯤ ꯑꯁꯥ ꯇꯧꯔꯤꯒꯦ? ꯁꯦꯒꯥꯏꯔꯕ ꯌꯨꯝꯁꯤꯒꯤ ꯇꯦꯛꯊꯔꯕ ꯐꯃꯨꯡꯗꯨꯗ ꯅꯪ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯒꯦ? ꯀꯔꯝꯕ ꯃꯪꯂꯥꯟ ꯃꯪꯉꯤꯒꯦ ꯍꯥ? ꯍꯧꯒꯠꯂꯣ! ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯣꯡ ꯉꯥꯜꯂꯕꯣ? ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯏꯃꯥ ꯅꯪꯕꯣ? ꯑꯩꯕꯨ ꯇꯨꯝ ꯍꯧꯒꯠꯇꯦꯅ ꯃꯤꯃꯥꯡꯗ ꯌꯣꯜꯂꯒ ꯏꯃꯥꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ ꯏꯃꯥ? ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯂꯩꯁꯅꯥ ꯈꯣꯟ ꯀꯜꯂꯛꯂꯕꯗ ꯈꯔ ꯇꯞꯊꯔꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯒꯣꯏ꯫ ꯍꯣ, ꯇꯣꯡꯕ ꯃꯥꯡꯕ ꯍꯧꯒꯠꯂꯣꯁꯦ꯫ ꯅꯪ ꯕꯥꯖꯤ ꯍꯜꯂꯛꯂꯗꯤ ꯆꯥꯛ ꯑꯦꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦ ꯇꯨꯀꯥ ꯊꯤꯔꯔꯅꯤ꯫ ꯏꯃꯥꯅ ꯍꯪꯒꯥꯝꯒꯁꯦ ꯂꯣꯏꯅ ꯆꯥꯝꯂꯕꯅꯤ꯫ ꯌꯣꯡꯆꯥꯛ ꯑꯃꯠꯇ ꯍꯦꯛꯂꯨꯒꯦ꯫ ꯁꯤꯡꯖꯨ ꯈꯔ ꯁꯨꯔꯒ ꯍꯣꯔꯦꯟꯗꯨ ꯅꯪ ꯕꯥꯖꯤꯗꯨ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯖꯅꯕ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯨ ꯍꯧꯒꯠꯂꯨꯁꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ? ꯍꯣꯔꯦꯟ ꯅꯄꯥꯗꯣ ꯍꯜꯂꯛꯂꯗꯤ ꯁꯥꯏꯗꯅ ꯋꯥꯖꯥꯎ ꯀꯌꯥ ꯉꯥꯡꯖꯅꯅꯕ ꯂꯣꯏꯁꯜꯂꯣꯁꯦ ꯍꯧꯒꯠꯂꯣ꯫ ꯂꯥꯛꯑꯣ ꯑꯩ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯕꯅꯤꯀꯣ꯫ ꯁꯣꯝꯗꯅ ꯇꯥ ꯁꯥꯅꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯥ ꯁꯥꯅꯧꯁꯨ꯫ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯃꯆꯤꯟ ꯆꯠꯂꯤꯕꯁꯦ ꯇꯥ ꯁꯥꯅꯧ ꯍꯣꯏ ꯑꯩꯈꯣꯏꯅꯤꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯦ ꯈꯟꯅꯕ ꯆꯨꯝꯃꯤꯀꯣ ꯇꯥ ꯁꯥꯅꯣ꯫ ꯁꯥꯅꯧ: ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯗꯅ ꯇꯥꯁꯤ ꯆꯥꯎꯔꯦꯟ꯫ ꯍꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ꯫ ꯌꯥꯒꯗꯕꯅꯤ ꯀꯤꯠ ꯅꯝꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯆꯥꯎꯔꯦꯟ? ꯇꯥ ꯁꯥꯅꯣ, ꯁꯤꯅꯤꯗ ꯈꯨꯟ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤꯅꯤꯗꯅ꯫ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯊꯣꯡ ꯑꯃ ꯁꯥꯔꯕꯗꯤ ꯃꯁꯤꯅꯤꯗ ꯇꯥ ꯁꯥꯅꯣ꯫ ꯑꯣ, ꯆꯨꯝꯃꯤ ꯆꯥꯎꯔꯦꯟ꯫ ꯃꯗꯨꯃꯗꯤ ꯆꯨꯝꯃꯤꯕꯨ ꯆꯥꯎꯔꯦꯟ꯫ ꯃꯗꯨꯗ ꯅꯪ ꯇꯥꯗ ꯌꯥꯏꯌꯦꯕ꯫ ꯑꯗꯨꯕꯨꯅꯦ ꯀꯅꯥꯁꯨ ꯊꯣꯛꯂꯛꯂꯣꯏꯅꯦ ꯆꯥꯎꯔꯦꯟ꯫ ꯅꯪ ꯑꯩ ꯅꯠꯇꯅ ꯀꯅꯥꯕꯨ ꯊꯣꯛꯂꯛꯀꯅꯤ ꯆꯥꯎꯔꯦꯟ? ꯆꯥꯎꯔꯦꯟꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯅꯤ ꯇꯥ ꯁꯥꯅꯣ, ꯈꯨꯟ ꯂꯩꯀꯥꯏꯁꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯁꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯂꯣꯏ꯫ ꯅꯪ ꯑꯩ ꯅꯠꯇꯅ ꯂꯩꯇꯦꯕ ꯃꯤꯁꯦ ꯇꯥ ꯁꯥꯅꯣ꯫ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯨꯜꯂꯕꯤꯅꯕꯨ ꯂꯩꯀꯥꯏꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯀꯗ꯭ꯔꯣ ꯍꯥ ꯇꯥ ꯁꯥꯅꯣ? ꯑꯗꯨꯅꯦ ꯅꯨꯄꯤꯒꯤ ꯑꯌꯥꯕ ꯂꯧꯖꯔꯨꯈꯤꯒꯦ ꯃꯌꯥꯝ꯫ ꯌꯥꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ, ꯍꯦꯛ ꯍꯥꯏꯔꯛꯇꯧꯕ ꯃꯥꯜꯂꯤꯗ ꯏꯕꯣ꯫ ꯍꯥ, ꯏꯕꯥꯅꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯣꯏ꯫ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇꯤ ꯁꯥꯅꯧ ꯅꯠꯇ꯭ꯔꯒ ꯆꯥꯎꯔꯦꯟꯅ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯀꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯊꯣꯛꯂꯛꯂꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯋꯥ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯔꯦꯜ ꯃꯇꯥꯏꯒꯤ ꯆꯥ ꯌꯣꯟꯕ ꯄꯣꯠꯐꯝ ꯃꯆꯥꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯋꯥꯖꯥꯎ ꯉꯥꯡꯅꯗꯨꯅ ꯋꯥꯔꯦꯝ ꯁꯨꯔꯤ꯫ ꯆꯥꯎꯔꯦꯟ, ꯊꯦꯡꯂꯦꯅꯦꯍꯦ, ꯌꯨꯝ ꯌꯧꯅꯕ ꯆꯠꯅꯔꯁꯤꯕꯣ꯫ ꯍꯧꯒꯠꯂꯣ꯫ ꯂꯦꯡꯂꯁꯤꯔ ꯇꯥ ꯁꯥꯅꯣ? ꯂꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈꯤ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯁꯥꯅꯧ꯫ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯁꯥꯅꯧ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯞ ꯇꯧꯕ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯔꯛꯏ꯫ ꯊꯥꯒꯣꯏꯅ ꯂꯥꯞꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟ ꯍꯜꯂꯛꯄꯗꯨ ꯎꯕꯗ, ꯑꯣ, ꯄꯣꯠꯐꯝ ꯃꯆꯥꯗꯨꯒꯤ ꯆꯥ ꯌꯣꯟꯕꯤ ꯇꯣꯝꯕꯤꯗꯣ ꯍꯥꯟꯅꯒꯤ ꯀꯨꯆꯨ ꯂꯥꯍꯧꯔꯕꯣ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯨ ꯌꯨꯝꯂꯣꯝꯗ? ꯆꯥꯎꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦꯍꯦ, ꯄꯨꯡꯃꯨ ꯍꯧꯔꯦ꯫ ꯆꯟꯗꯣꯟ ꯇꯩꯕ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯇꯅ ꯆꯥ ꯂꯣꯟꯕꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯨꯡꯃꯨ ꯃꯨꯁꯜꯍꯧꯔꯦ꯫
ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯀꯥ ꯍꯦꯛ ꯉꯥꯡꯂꯗꯅ ꯑꯩꯈꯣꯏꯅ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯃꯆꯥꯗ ꯆꯠꯂꯤꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯔꯦꯝꯕ ꯅꯠꯇꯦ, ꯐꯝꯂꯤꯕꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯅꯨꯄꯤ. ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯝꯕꯤ ꯊꯣꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤꯅꯦ, ꯇꯥꯟꯅꯔꯤꯕꯅꯤꯅꯦ. ꯑꯣ ꯑꯣꯏꯔꯝꯒꯅꯤ. ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯥ ꯁꯥꯅꯧꯒ ꯋꯥꯖꯥꯎ ꯉꯥꯡꯕ ꯇꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯇꯥꯖꯅꯤꯡꯗꯦ. ꯅꯨꯃꯤꯠ ꯌꯨꯡꯉꯀꯥꯟꯁꯤꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯆꯥ ꯊꯛꯄꯕꯨ ꯑꯌꯨꯛꯇꯒꯤ ꯊꯛꯄꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕꯐꯥꯎ ꯊꯛꯄꯗ ꯀꯔꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅꯣ ꯉꯥꯡꯅꯔꯨꯔꯤꯕ ꯋꯥꯗꯨꯕꯣ? ꯊꯥꯒꯣꯏꯗꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯍꯩ ꯂꯩꯁꯅꯥ, ꯆꯥꯛ ꯊꯥꯡꯗꯣꯛꯄꯤꯔꯛꯑꯣ. ꯅꯪ ꯕꯥꯖꯤ ꯋꯥꯖꯥꯎ ꯆꯥꯎꯔꯦꯟ ꯍꯜꯂꯛꯂꯦ. ꯑꯣ ꯍꯪꯒꯥꯝ ꯊꯣꯡꯕꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯨꯒ ꯀꯝꯗꯧꯅ ꯀꯅꯥꯅ ꯍꯦꯜꯂꯤ ꯊꯥꯒꯠꯅꯍꯟꯒꯦ, ꯑꯃꯨꯛꯇ ꯍꯣꯠꯅꯁꯤ ꯄꯨꯊꯣꯔꯛꯑꯣ. ꯋꯥꯖꯥꯎ ꯈꯔ ꯍꯦꯟꯅ ꯊꯣꯛꯂꯛꯅꯕ, ꯋꯥꯈꯜ ꯊꯣꯛꯅꯕ ꯅꯨꯡꯁꯥꯁꯤꯗꯅꯦ, ꯁꯤꯗꯅ ꯐꯔꯅꯤ. ꯏꯃꯥꯅ ꯋꯥꯏ ꯇꯩꯔꯦ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯄꯨꯊꯣꯔꯛꯑꯣ. ꯆꯥꯎꯔꯦꯟ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯅꯪꯁꯨ ꯋꯥꯖꯥꯎ ꯆꯥꯎꯔꯦꯟ ꯀꯥꯏꯅ ꯅꯆꯤꯟ ꯀꯟꯕꯤ ꯊꯥꯒꯣꯏꯅꯤꯅ ꯃꯤꯡꯀꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯊꯣꯟꯖꯤꯜꯂꯛꯏꯅꯦ. ꯐꯅꯗꯨꯝ ꯐꯖꯔꯤꯅꯦ ꯋꯥꯖꯥꯎ ꯆꯥꯎꯔꯦꯟ. ꯐꯖꯅꯤ ꯅꯪ. ꯑꯁꯨꯝꯅ ꯋꯥ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯔꯦꯟꯗꯨ ꯇꯐꯤꯡꯅ ꯆꯦꯜꯂꯛꯇꯨꯅ ꯍꯩ ꯂꯩꯁꯅꯥ, ꯅꯃꯥ ꯀꯔꯥꯏ ꯆꯠꯈꯤ ꯂꯩꯁꯅꯥ? ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯨꯔꯦꯜ ꯀꯥꯏꯗꯣꯔꯦꯅ ꯋꯥ ꯂꯥꯎꯅꯍꯧꯔꯤ. ꯃꯥꯕꯨ ꯀꯔꯥꯏ ꯆꯠꯈꯤꯒꯦ? ꯇꯥꯔꯦ ꯕꯥꯖꯤ. ꯀꯩ ꯍꯥꯏꯒꯦ ꯕꯥꯖꯤ? ꯇꯨꯔꯦꯜ ꯀꯥꯏꯔꯒ ꯀꯩꯗꯧꯔꯒꯦ ꯕꯥꯖꯤ? ꯍꯩ ꯑꯉꯥꯎꯕꯤ, ꯑꯩꯈꯣꯏꯁꯨ ꯆꯥ ꯈꯔ ꯊꯛꯆꯗꯅ ꯇꯣꯝꯕꯤꯗꯨꯁꯨ ꯄꯣꯠꯐꯝ ꯃꯆꯥꯗꯨꯅ ꯖꯤꯕꯤꯀꯥ ꯑꯣꯏꯖꯔꯤꯗꯣ ꯅꯨꯡꯁꯤꯗ꯭ꯔꯅꯦꯍꯦ ꯅꯣꯏꯕꯣ? ꯇꯨꯔꯦꯜ ꯀꯥꯏꯗꯣꯔꯦ ꯇꯥꯕꯗ ꯄꯥꯕꯗꯤ ꯂꯩꯕ ꯌꯥꯗꯦ. ꯅꯪ ꯕꯥꯖꯤꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ. ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗꯨ ꯁꯣꯏꯗꯅ ꯇꯥꯎꯊꯈ꯭ꯔꯅꯤ. ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯃꯥꯗꯨꯕꯨ ꯀꯗꯣꯝ ꯆꯠꯈꯤꯒꯦꯃꯤ? ꯕꯥꯖꯤ, ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯕꯗ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤꯀꯣ ꯕꯥꯖꯤꯅ ꯇꯧꯔꯤꯁꯦ. ꯑꯗꯣ ꯕꯥꯖꯤ ꯆꯠꯂꯨꯔꯅꯨꯗ, ꯑꯇꯩꯅ ꯃꯔꯥꯏꯅ ꯁꯦꯟꯅꯖꯔꯅꯤ. ꯃꯔꯥꯏꯅ ꯇꯨꯔꯦꯜ ꯊꯤꯡꯖꯔꯅꯦꯕ. ꯅꯠꯇꯦ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯀꯣ. ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯄꯣꯠꯐꯝ ꯃꯆꯥꯗꯨꯗ ꯆꯥ ꯊꯛꯄ ꯆꯠꯂꯤꯕꯁꯦ ꯄꯨꯟꯁꯤꯔꯣꯜꯅꯤꯅꯦꯍꯦ. ꯑꯩꯈꯣꯏꯅ ꯄꯣꯠꯐꯝ ꯃꯆꯥꯗꯨꯗ ꯄꯣꯊꯥꯔꯤꯗꯣ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤꯅꯦꯍꯦ. ꯑꯣ ꯍꯣꯏ ꯕꯥꯖꯤ. ꯑꯗꯣ ꯏꯃꯥ ꯂꯥꯛꯂꯒ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯅꯣ ꯕꯥꯖꯤ? ꯍꯣ ꯑꯁꯣꯝꯅꯍꯦ ꯍꯥꯏꯔꯣꯁꯦ. ꯑꯩꯗꯣ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯦꯟꯕ ꯆꯠꯈꯤ ꯇꯝꯃꯨ. ꯑꯗꯨꯝꯅꯍꯦ ꯍꯥꯏꯔꯣꯁꯦ. ꯑꯩ ꯆꯠꯂꯦ. ꯍꯣꯏ ꯕꯥꯖꯤ, ꯑꯗꯣ ꯈꯔ ꯇꯞꯅ ꯆꯠꯂꯣ ꯕꯥꯖꯤ. ꯑꯩꯈꯣꯏ ꯕꯥꯖꯤꯁꯤ ꯀꯌꯥ ꯍꯥꯊꯨ ꯆꯦꯟꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ. ꯆꯥꯎꯔꯦꯟꯗꯨ ꯅꯥꯃꯩ ꯇꯥꯈꯠꯇꯨꯅ ꯃꯔꯦꯡꯖꯨꯝꯗ ꯈꯨꯗꯩ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯆꯠꯈꯤ. ꯃꯍꯥꯛꯅ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈꯤꯕꯗꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯩꯈꯣꯏ ꯕꯥꯖꯤꯁꯤ ꯆꯦꯟꯗꯅ ꯀꯁꯨ ꯇꯧꯔꯤꯅꯦ. ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯆꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ. ꯑꯣ ꯕꯥꯖꯤ, ꯇꯞꯅ ꯆꯠꯂꯣ. ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯃꯥꯅꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯕꯥꯖꯤ. ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ. ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ. ꯆꯤꯟꯒꯟꯕꯤ ꯏꯃꯥꯅ ꯉꯝꯕ꯭ꯔꯥ, ꯋꯥꯖꯥꯎ ꯁꯨꯕ ꯏꯄꯥ ꯆꯥꯎꯔꯦꯜꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ. ꯕꯥꯖꯤꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ, ꯋꯥꯖꯥꯎ ꯑꯗꯨꯝ ꯁꯨꯔꯛꯀꯅꯤ. ꯏꯃꯥꯁꯨ ꯆꯤꯟꯗꯤ ꯑꯔꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯈꯨꯝꯃꯛꯀꯅꯤ. ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤꯗ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯥꯒꯣꯏ ꯁꯨꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯐꯤ ꯆꯤꯡꯈꯠꯇꯨꯅ ꯃꯔꯦꯡꯖꯨꯝꯗ ꯐꯗꯤ ꯑꯃ ꯌꯥꯟꯗꯨꯅ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯂꯤ. ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯗꯣ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯣꯔꯤꯗ. ꯍꯩ ꯂꯩꯁꯅꯥ, ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯅꯦꯍꯦ? ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯂꯥꯛꯑꯦ ꯏꯃꯥ. ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯕꯨ ꯀꯣꯏꯔꯥꯎ ꯂꯥꯎꯏꯗꯨꯕꯣ? ꯑꯩꯁꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯦ. ꯆꯥꯛꯈꯨꯝ ꯂꯩꯔꯪꯅꯒ ꯀꯥꯏꯕꯅꯦ, ꯃꯩꯈꯨꯅꯒ ꯈꯨꯕꯅꯦ. ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯂꯥꯎꯗ ꯂꯥꯎꯏ. ꯀꯔꯤꯗꯧꯔꯒꯦ ꯏꯃꯥ ꯅꯣꯏꯕꯣ? ꯍꯩ, ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯏꯔꯤ. ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯆꯥꯛ ꯊꯣꯡꯕꯒꯗꯣ ꯇꯣꯛꯊꯣꯛꯑꯣ. ꯑꯩ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯇꯧꯒꯦꯗꯣ. ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯒꯣꯏꯅ ꯁꯥꯎꯔꯞ ꯇꯧꯅ ꯉꯥꯡꯂꯛꯄꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯈꯔ ꯇꯞꯊꯅ, ꯑꯁ ꯏꯃꯥ, ꯌꯥ ꯋꯥ. ꯇꯟꯈꯔꯦ ꯑꯩꯗꯤ ꯑꯋꯣꯏꯕ. ꯃꯔꯥꯏ ꯂꯥꯛꯆꯅꯤ. ꯉꯁꯤꯗꯤ ꯈꯔ ꯆꯠꯆꯔꯁꯅꯨ ꯀꯩꯗꯧꯔꯒꯦ.
ꯇꯨꯔꯦꯜ ꯀꯥꯏꯗꯣꯔꯦ ꯍꯥꯏꯕꯗꯨꯗ ꯕꯥꯖꯤꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯔꯤꯅꯦ. 이마나 마롤라마 바지나 마롤라마 아이디네 딸레바 오이바 이마나 마로마 야야 바바 팜바네 바지나 마롤라마 와자옹앙바네 아이디네 노이가 레미네바세 아이 갑다우다 nga이라바네 아이 차콤 레랑나가 까이바네 농나가 유바네 작 엔장나가 하옥다바네 이마 아이 얌 사옹닝이고 이마수네 카라디 헬말레 나찐나 마롤라마 깔리바 이마나 떠오리도 아이수 로이나 캉바자네 아이 앙앙나 드라바네 이마나 바지다 칸발리바도 아이수 로이나 캉이 가리 나빠다 이나 칸반바 까이디 까이노 낭 바지부 가리 우이다나 아이나 칸반도리게 아두가 가리기수 칸발로이도리게 헤이 까이노 낭나 앙이도 허지기 와도 하 와도 이신정이네 이마 앵원다 상깔라가노 타고이수 카라 답타나 마짜누피도 언선드나 아솜나 하이레이 Hey, ꯈꯝꯕꯟꯗꯕꯁꯨ ꯌꯥꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯣꯠꯐꯝ ꯃꯆꯥ ꯐꯝꯕꯤ ꯇꯣꯝꯕꯤꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥ ꯂꯩꯒꯦ ꯃꯆꯥ ꯃꯋꯥꯁꯨ ꯂꯩꯇꯕꯤꯗꯨꯒ ꯃꯣꯏꯅ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥ ꯊꯛꯄꯅꯦꯅ ꯆꯠꯂꯤꯗꯨꯕꯨ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯄꯣꯠꯐꯝ ꯃꯆꯥ ꯐꯝꯕꯤ ꯇꯣꯝꯕꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯤꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯕꯥꯖꯤꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ ꯋꯥꯔꯤꯕ ꯁꯤꯡ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗꯒꯤ ꯁꯝꯕꯜ ꯐꯥꯎ ꯁꯠꯂꯤꯅꯦ ꯅꯪ 바지나 ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯌꯦꯡꯉꯣ ꯑꯩꯅ ꯆꯤꯟ ꯀꯟꯕꯒꯤꯔꯣ ꯁꯤꯕꯣ ꯉꯍꯥꯟꯁꯨ ꯀꯣꯝꯄ꯭ꯔꯦꯛ ꯀꯣꯔꯥꯡꯒ ꯂꯣꯏꯅ ꯐꯣꯏꯗꯠꯇꯅ ꯇꯣꯝꯕꯤꯒꯤ ꯁꯤꯡꯖꯨꯒꯤꯅꯦꯅ ꯄꯨꯔꯒ ꯆꯠ ꯂꯩꯔꯝꯃꯦꯕ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯛꯏꯀꯣ ꯑꯩ ꯉꯁꯤ ꯀꯨꯝꯍꯩ ꯇꯧꯅꯤꯀꯣ ꯑꯩ ꯁꯝꯕꯜ ꯂꯨꯄꯟ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕ ꯃꯥꯅ ꯁꯠꯇꯅ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯣꯏꯅꯦ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯒꯤꯅꯣ ꯏꯃꯥ ꯋꯥ ꯉꯥꯡꯂꯛꯀꯅꯣ ꯍꯥꯏꯔꯤꯗꯤ ꯊꯥꯒꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛꯇ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯛꯀꯅꯣꯌꯦ ꯅꯨꯄꯥ ꯋꯥꯅꯤ ꯅꯨꯄꯤ ꯋꯥꯅꯤ ꯈꯪꯉꯨ ꯍꯥꯏꯌꯦ ꯑꯣ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯤꯕꯅꯦꯌꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯤꯕ ꯁꯝꯕꯜ ꯂꯨꯛꯄꯟ ꯁꯠꯂꯒꯅꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯜꯂꯤꯕꯅꯦ ꯅꯪ 바지나 ꯍꯥꯏꯔꯤꯕ ꯃꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯕ ꯋꯥꯔ ꯍꯥꯏꯌꯣꯕ ꯅꯪꯕꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯋꯥ ꯉꯥꯡꯗꯦꯗꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯨꯝꯐꯝ ꯃꯆꯦꯠꯁꯤꯗ ꯂꯩꯔꯤꯕ ꯅꯙꯧꯅꯇꯣ ꯍꯤꯞꯂꯝꯕ ꯂꯩꯌꯣꯏꯔꯕ ꯀꯥꯡꯊꯣꯜꯁꯦ ꯁꯤꯐꯥꯎ ꯇꯣꯝꯕꯤꯗ ꯄꯤꯒꯦ ꯊꯧꯔꯥꯡꯂꯝꯂꯤꯕꯅꯤ ꯑꯩꯅ ꯀꯜꯍꯧꯔꯤꯕꯅꯦ ꯅꯥꯕꯦꯝꯃ ꯑꯩꯅ ꯀꯜꯍꯧꯔꯤꯕꯅꯦ ꯆꯤꯟꯒꯟꯕꯤ ꯑꯩꯅ ꯀꯜꯂꯤꯕꯅꯦ ꯍꯣ ꯌꯥꯔꯦꯁꯦ 이마수 khara tabthaba tamo ine tombido phattaba misu natti ima ꯑꯩꯈꯣꯏꯗꯁꯨ ꯅꯣꯡ ꯐꯥꯗꯣ ꯑꯗꯨꯝ ꯁꯤꯡꯖꯨꯒ ꯄꯤꯖꯩ ꯑꯗꯨ ꯄꯤꯕꯕꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯀꯥꯡꯊꯣꯜꯗꯣ ꯀꯣꯛ ꯄꯤꯒꯦ ꯄꯤꯁꯅꯨ ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯒꯤꯗꯃꯛꯇ ꯍꯦ ꯇꯥꯎꯅꯦꯍꯦ ꯅꯪꯕꯣ ꯀꯥꯡꯊꯣꯜꯗꯣ ꯄꯤꯈꯤꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦꯅꯦ ꯅꯪ 바지나 ꯇꯧꯔꯝꯂꯤꯕ ꯐꯨꯇꯥꯅꯤꯗꯨꯅꯤꯅꯦꯍꯦ ꯏꯃꯥꯅ ꯈꯥꯡꯉꯝꯗ꯭ꯔꯤꯁꯦ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗꯨ ꯃꯃꯥꯅ ꯃꯈꯣꯡꯒ ꯊꯤꯜꯂꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤ ꯐꯨꯇꯥꯅꯤꯅꯣ ꯏꯃꯥ ꯑꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯐꯨꯇꯥꯅꯤꯕꯨ ꯁꯤꯅꯤꯁꯦ ꯌꯦꯡꯉꯨ ꯅꯪꯁꯨ ꯇꯥꯎ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯡꯊꯣꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯣꯝꯕꯤ ꯅꯪꯅ ꯍꯤꯞꯅꯕꯗ ꯅꯠꯇꯦ ꯑꯇꯩ ꯍꯤꯞꯅꯤꯡꯉꯥꯏ ꯂꯩꯇꯕ ꯀꯅꯥꯅꯣ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯄꯤꯒꯦ ꯃꯁꯤꯅꯤꯗꯅ 시부 야브라 하이베니다 농농sit khara hek kanbada ayo hairaba yumsidagi thokliba mana ngangliba wajawdo yengo haiba hojiksu ma lemna leiramoi ma lem prithibhi se makokta thangatana kallaba wajawni mana suramdoriba ibema helagi napa nate leisna du noklaga ima kari ga hairamni khoi 바지나 hojik turel kaibasida थागोइसु मखुटो मसावो तौदुना अमुकसु हन्ना मखा तारई थागोइ चिन्दी लेप्सदबिनिना nganglageda leizaraba थागोइसु अदुमक मखा तारई सुमाइना गा हाइरमनी बेमा तुरेली सिंगसे इमाइ हेंगलकदनबा नोंग चुरकनु आई हाइनागे अखोइ मामनी नोंगी फमनाइबो ओइरिदो काइना हाइरमदौरि पोनी बेमा नापासे हेला नते अदुमने हेक हाइरमगद्रा इमा असुमना वा नोक्तुना मचानुपीना मखा तारई माइ बेमसु अदुम खुमलई हाइरमगनी मातौ महे हाइरमगनी से हाइरमद्रबा येंगु ना माइ बेमा इमिंग होंगे
ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯉꯩ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯑꯥꯗ ꯂꯥꯛꯏꯁꯤ ꯍꯩꯃꯥ ꯃꯈꯣꯏ ꯕꯥꯖꯤ ꯆꯥꯎꯔꯦꯟꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯥꯛꯂꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯞꯊꯔꯗꯨꯅ ꯃꯈꯣꯏ ꯕꯥꯖꯤ ꯀꯔꯤ ꯇꯧꯔꯒꯦ ꯃꯈꯣꯏ ꯕꯥꯖꯤ ꯆꯥꯎꯔꯦꯟ ꯑꯁꯥ ꯌꯥꯝꯅ ꯀꯥꯏꯅ ꯅꯤꯡꯕ ꯀꯥꯏꯅ ꯑꯁꯨꯝꯅ ꯍꯤꯛꯊꯅ ꯈꯨꯝꯂꯛꯏ ꯀꯧꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯅꯃꯥ ꯅꯆꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯒꯗꯕ ꯃꯤꯋꯥꯁꯤꯡꯗꯣ ꯑꯩ ꯈꯪꯂꯦ ꯅꯈꯣꯏꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯃꯆꯥꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯃꯆꯥꯗꯨ ꯇꯨꯔꯦꯜꯗ ꯇꯥꯎꯊꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯒꯤ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯃꯆꯥꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜꯅ ꯋꯥꯅ ꯃꯄꯤ ꯏꯔꯥꯆꯦꯟ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯉꯁꯥꯏꯗꯒꯤ ꯏꯔꯥꯡ ꯂꯥꯡꯅꯔꯝꯕ ꯃꯃꯥ ꯃꯆꯥꯗꯨ ꯕꯥꯖꯤ ꯃꯈꯣꯏ ꯕꯥꯖꯤ ꯑꯁꯦꯡꯕꯔꯣ ꯆꯥꯎꯔꯦꯟ ꯋꯥꯖꯥꯎꯗꯨ ꯊꯦꯠꯆꯜꯂꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯆꯥꯎꯔꯦꯟ ꯅꯤꯡꯊꯧꯖꯥꯅ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯊꯥꯒꯣꯏꯁꯨ ꯃꯇꯥꯡꯗꯨꯗ ꯃꯇꯥꯡ ꯈꯨꯆꯥꯗꯗꯤ ꯌꯦꯡꯉꯣ ꯏꯃꯥ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯊꯥꯒꯣꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯗꯤ ꯀꯞꯂꯛꯂꯤ ꯕꯥꯖꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯣꯠꯐꯝ ꯃꯆꯥꯁꯨ ꯃꯨꯠꯈ꯭ꯔꯅꯤꯀꯣ ꯕꯥꯖꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯁꯤꯡꯖꯨꯗꯣ ꯍꯥꯎꯕꯅꯦ ꯕꯥꯖꯤ ꯑꯩꯗꯤ ꯏꯅꯦ ꯇꯣꯝꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯥꯖꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯠꯄꯗ ꯅꯨꯡꯇꯤꯒꯤ ꯁꯤꯡꯖꯨ ꯄꯤꯖꯕꯅꯦ ꯕꯥꯖꯤ ꯅꯪꯗꯤ ꯇꯥ ꯆꯥꯎꯔꯦꯟꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯥ ꯃꯁꯛ ꯐꯖꯩ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕꯅꯦ ꯕꯥꯖꯤ ꯃꯄꯥ ꯆꯥꯎꯔꯦꯟꯁꯨ ꯃꯔꯨ ꯂꯨꯛꯊꯅ ꯃꯨꯠꯈ꯭ꯔꯅꯤ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯨꯅ ꯅꯥꯟꯅ ꯅꯨꯡꯁꯤꯅ ꯇꯣꯞ ꯇꯣꯞꯅ ꯂꯩꯖꯕ ꯄꯣꯠꯐꯝ ꯃꯆꯥꯗꯣ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯄꯣꯠꯐꯝ ꯃꯆꯥꯗꯨ ꯃꯥꯡꯈ꯭ꯔꯕꯗ ꯇꯨꯔꯦꯜꯗꯨꯒꯤ ꯐꯖꯕ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ ꯏꯄꯥꯒꯤ ꯂꯩꯁꯅꯥ ꯃꯃꯥ ꯅꯪꯁꯨ ꯇꯥꯎ ꯍꯌꯦꯡꯗꯒꯤ ꯑꯩ ꯁꯥꯅꯧꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯔꯣꯏꯀꯣ ꯇꯥ ꯁꯥꯅꯧ ꯆꯥꯎꯔꯦꯟ ꯁꯥꯅꯧꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯒꯤ ꯂꯥꯞꯅꯔꯗꯕꯀꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯏꯗ ꯍꯦ ꯄꯨꯟꯁꯤ ꯆꯥꯎꯔꯦꯟꯒꯤ ꯑꯈꯪ ꯑꯍꯩ ꯄꯨꯝꯕ ꯂꯤꯊꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯔꯔꯣꯏꯗꯀꯣ ꯉꯁꯤꯗꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯇꯥꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯒꯤ ꯄꯨꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯈꯨꯔꯨꯝꯖꯔꯤ